ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯏꯁꯥꯃꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯣꯏꯅ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯃꯇꯝ ꯑꯗꯣ ꯑꯩꯍꯥꯛ ꯏꯔꯣꯝ ꯃꯩꯖ꯭ꯔꯥꯎ ꯍꯥꯏꯔꯤꯕ ꯂꯝꯗꯝꯗꯨꯗ ꯂꯩꯕ ꯄ꯭ꯔꯥꯏꯚꯦꯠ ꯏꯪꯂꯤꯁ ꯁ꯭ꯀꯨꯜ ꯑꯃꯗ ꯑꯣꯖꯥ ꯑꯣꯏꯔꯤ꯫ ꯃꯇꯝꯗꯨꯗ ꯑꯩꯍꯥꯛ ꯌꯨꯝꯗꯤ ꯄꯥꯜꯂꯦ, ꯑꯗꯨꯕꯨ ꯏꯁꯥꯗꯤ ꯅꯍꯥ ꯈꯔ ꯑꯣꯏꯔꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯠꯇ꯭ꯔꯕꯁꯨ ꯃꯔꯛ ꯃꯔꯛꯇ ꯏꯃꯥꯟꯅꯕ ꯑꯣꯖꯥ ꯑꯣꯏꯃꯤꯟꯅꯕ ꯑꯩꯈꯣꯏ ꯑꯅꯤ ꯑꯍꯨꯝ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯨꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕꯒ ꯍꯦꯛ ꯍꯦꯛ ꯂꯩꯊꯣꯛꯏ꯫ ꯌꯨꯝꯗꯒꯤ ꯑꯩꯅ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯁ꯭ꯀꯨꯜ ꯐꯥꯎꯕꯁꯤ ꯆꯥꯎꯔꯥꯛꯅ ꯀꯤꯂꯣꯃꯤꯇꯔ 6-7 ꯂꯥꯞꯂꯝꯒꯅꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁ꯭ꯀꯨꯜ ꯆꯠꯄꯁꯤ ꯁꯥꯏꯀꯜꯗ ꯑꯗꯨꯝ ꯆꯠꯂꯤ꯫ ꯅꯨꯃꯤꯠꯇꯨꯃꯗꯤ ꯁ꯭ꯀꯨꯜꯒꯤ ꯄꯦ ꯗꯦ ꯑꯣꯏꯗꯨꯅ ꯌꯥꯝꯕ ꯌꯥꯝꯗꯕ ꯈꯨꯠꯇ ꯄꯩꯁా ꯈꯔ ꯈꯔ ꯄꯥꯏꯅꯔꯦ꯫ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯑꯣꯏꯈ꯭ꯔꯦ꯫ ꯑꯣꯖꯥ ꯑꯌꯥꯝꯕ ꯌꯨꯝ ꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯑꯩꯈꯣꯏ ꯑꯍꯨꯝꯗꯤ ꯁꯥꯏꯀꯜ ꯑꯃꯃꯝ ꯏꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯠꯂꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯊꯛꯄ ꯆꯥꯕ ꯌꯥꯝꯅ ꯄꯥꯝꯖꯕ ꯁ꯭ꯌꯥꯝ ꯀꯧꯕ ꯑꯣꯖꯥ ꯑꯃꯅ ꯋꯥꯔꯤ ꯃꯔꯛ ꯊꯠꯂꯛꯏ꯫ "ꯉꯁꯤꯗꯤ ꯇꯥꯅꯤꯃꯥꯏꯗ ꯆꯪꯉꯨꯁꯤꯗꯅ, ꯇꯥꯅꯤꯃꯥꯏꯒꯤ ꯑꯐꯨꯠꯄꯗꯨ ꯍꯥꯎꯗꯤ ꯍꯥꯎꯕꯅꯤꯍꯦ"꯫ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯇꯩꯁꯨ ꯄꯜꯂꯨꯕ ꯌꯥꯕ ꯅꯠꯇꯦ, ꯃꯍꯩ ꯆꯪꯂꯨꯔꯁꯤ ꯅꯣꯡ ꯐꯥꯗꯣꯛꯄꯨ ꯍꯥꯏꯅꯔꯛꯂꯦ꯫ ꯇꯥꯅꯤꯃꯥꯏꯒꯤ ꯍꯣꯇꯦꯜ ꯃꯄꯥ ꯌꯧꯔꯦ꯫ ꯃꯔꯤ ꯃꯔꯤ ꯁꯥꯏꯀꯜ ꯏꯟꯁꯤꯜꯂꯦ꯫ ꯍꯣꯔꯦꯟ ꯀꯣꯛ ꯂꯩꯈꯥꯏꯔꯤꯉꯩꯗ ꯁꯥꯏꯀꯜ ꯃꯤꯅ ꯄꯨꯈꯤꯕ ꯈꯪꯍꯧꯔꯣꯏ ꯍꯥꯏꯅ ꯃꯔꯨꯝ ꯑꯃꯗ ꯄꯨꯂꯞ ꯏꯟꯁꯤꯟꯗꯨꯅ ꯁꯣ ꯂꯣꯟꯗꯨꯅ ꯊꯝꯂꯦ꯫ ꯑꯩꯈꯣꯏ ꯑꯍꯨꯝ ꯇꯥꯅꯤꯃꯥꯏꯒꯤ ꯍꯣꯇꯦꯜ ꯃꯅꯨꯡꯗ ꯐꯝꯊꯔꯦ꯫ ꯇꯥꯅꯤꯃꯥꯏꯅ ꯍꯥꯏꯔꯛꯏ, "ꯑꯣꯖꯥꯁꯤꯡ ꯄꯣꯠ ꯀꯌꯥꯝ ꯊꯥꯗꯔꯛꯎꯒꯦ? ꯆꯥꯅꯕꯅ ꯀꯌꯥꯒꯤ?" "ꯑꯣꯖꯥ ꯅꯤꯂꯝꯅꯤꯅ." "ꯇꯥꯅꯤꯃꯥꯏ ꯃꯄꯨꯝ ꯑꯃ, ꯇꯪꯅꯕꯅ 100ꯒꯤ꯫ ꯑꯣꯛꯁꯥ ꯂꯩꯕ ꯅꯠꯇ꯭ꯔꯣ?" "ꯇꯥꯅꯤꯃꯥꯏꯅ "ꯂꯣꯏꯕꯗ ꯉꯥꯏꯔꯤ, ꯐꯣꯡ ꯐꯣꯡ ꯁꯥꯔꯤ"꯫ ꯑꯣꯛꯁꯥꯗꯨ ꯐꯅ ꯍꯧꯔꯝꯃꯤ꯫ ꯑꯩꯅ ꯍꯦꯛ ꯄꯥꯝꯕꯗꯨ ꯊꯣꯛꯏ꯫ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯐꯝꯕꯅ ꯐꯅ ꯌꯥꯝꯅ ꯊꯦꯡꯖꯤꯟꯈ꯭ꯔꯦ꯫ ꯇꯥꯅꯤꯃꯥꯏꯅ ꯍꯥꯏꯔꯛꯏ, "ꯉꯁꯤꯗꯤ ꯑꯩꯒꯤ ꯍꯣꯇꯦꯜꯁꯤ ꯑꯣꯖꯥ 3ꯒꯤ ꯔꯤꯖꯥꯔꯚ ꯑꯣꯏꯈ꯭ꯔꯦꯅꯦ꯫ ꯁꯥꯎꯕꯗꯤ ꯅꯠꯇꯦꯀꯣ, ꯈꯔꯗꯤ ꯊꯦꯡꯂꯦ꯫ ꯑꯣꯖꯥ 2ꯒꯤꯗꯤ ꯌꯨꯝ ꯅꯛꯄꯅꯤꯅ ꯈꯔ ꯃꯐꯩ꯫ ꯑꯣꯖꯥ ꯑꯃꯁꯤꯗꯤ ꯌꯨꯝꯅꯥꯝ ꯍꯨꯏꯗ꯭ꯔꯣꯝ ꯌꯧꯗꯣꯏꯅꯤ꯫ ꯊꯃꯝꯕꯒ ꯑꯣꯏꯔꯦ, ꯂꯝꯕꯤꯒ ꯐꯠꯇ꯭ꯔꯦ꯫ ꯑꯩꯈꯣꯏꯗ ꯂꯦꯛꯀꯦꯒ ꯂꯦꯛꯊꯣꯛꯈ꯭ꯔꯣ ꯑꯣꯖꯥ." ꯑꯩꯅ ꯂꯣꯟ ꯈꯣꯏꯔꯤ꯫ "ꯇꯥꯅꯤꯃꯥꯏ, ꯉꯁꯤꯗꯤ ꯑꯩꯈꯣꯏ 3ꯒꯤ ꯑꯅꯧꯕ ꯇꯤꯆꯔꯁ ꯗꯦꯅꯤ꯫ ꯇꯝꯅꯔꯥꯏ ꯚꯨꯠꯀꯥꯁꯤꯗꯤ ꯇꯥꯅꯤꯃꯥꯏ ꯑꯣꯖꯥꯗꯗꯤ ꯐꯖꯅ ꯕꯦꯕꯥꯔ ꯇꯧꯕꯅꯤ꯫ ꯀꯔꯤꯅꯣ ꯍꯥꯏꯗ ꯑꯣꯖꯥ ꯑꯁꯤꯗꯤ ꯃꯈꯣꯏꯕꯨꯁꯨ ꯇꯥꯛꯄꯤꯕ ꯉꯝꯂꯤꯕꯅꯤ꯫ ꯃꯣꯏ ꯇꯝꯅꯔꯥꯏ ꯃꯔꯛꯇꯁꯨ ꯏꯪꯂꯤꯁ ꯉꯥꯡꯕ ꯉꯝꯗꯕ, ꯄ꯭ꯂꯁ ꯃꯥꯏꯅꯁ ꯐꯥꯎꯕ ꯐꯖꯅ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯕꯅꯤ." ꯉꯥꯡꯅ ꯃꯔꯤ ꯊꯣꯔꯛꯂꯦ꯫ ꯑꯩꯈꯣꯏ ꯑꯍꯨꯝꯁꯤ ꯂꯝꯕꯤ ꯑꯃꯠꯇ ꯄꯨꯟꯕ ꯅꯠꯇꯦ꯫ ꯑꯃꯅ ꯑꯋꯥꯡꯂꯣꯝꯗ, ꯑꯃꯅ ꯃꯈꯥꯔꯣꯝꯗ, ꯑꯗꯨꯒ ꯑꯩꯅ ꯃꯃꯥꯡ ꯄꯥꯡꯕꯗ꯫ ꯍꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯅꯔꯦ꯫ ꯃꯥꯒꯤ ꯁꯥꯏꯀꯜ ꯇꯣꯡꯈꯠꯅꯔꯦ꯫ ꯑꯩꯅ ꯁꯥꯏꯀꯜ ꯁꯕꯜꯗ ꯐꯝꯂꯒ ꯈꯣꯡꯅꯦꯠ ꯑꯣꯠꯊꯗ꯭ꯔꯤꯉꯩꯗ ꯈꯨꯗꯥꯡ ꯘꯔꯤꯗ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯨꯏ꯫ ꯑꯗꯨꯒꯗꯤ ꯄꯨꯡ 12 ꯆꯞ ꯆꯥꯅ ꯇꯥꯔꯝꯂꯦ꯫ ꯏꯁꯥꯒꯤ ꯃꯤꯠ ꯐꯥꯎꯕ ꯊꯥꯖꯔꯛꯇꯗꯅ ꯑꯃꯨꯛꯀꯁꯨ ꯃꯨꯟꯅ ꯌꯦꯡꯂꯨꯏ꯫ ꯑꯗꯨꯕꯨ ꯑꯍꯣꯡꯕ ꯏꯔꯩ ꯂꯩꯔꯝꯗꯦ꯫ ꯘꯔꯤ ꯌꯦꯡꯂꯨꯕꯗꯒꯤ ꯅꯤꯁꯥ ꯈꯔ ꯍꯟꯈꯤꯕꯗꯧꯅ ꯇꯧꯏ꯫ ꯑꯗꯨꯕꯨ ꯌꯨꯝꯗ ꯍꯟꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯈꯣꯡꯅꯦꯠꯇꯨ ꯀꯟꯅ 9-10ꯔꯛ ꯂꯩꯊꯔꯛꯄꯗ ꯏꯔꯣꯝ ꯃꯩꯖ꯭ꯔꯥꯎꯒ ꯍꯦꯛ ꯊꯪꯅꯕ ꯈꯥꯔꯣꯝꯗ ꯂꯩꯕ ꯊꯧꯅꯥꯎꯖꯝ ꯈꯨꯜ ꯌꯧꯔꯛꯂꯦ꯫ ꯈꯨꯜ ꯑꯁꯤꯒꯤ ꯃꯃꯥꯡ ꯄꯥꯡꯅ ꯂꯥꯛꯂꯒ ꯅꯝꯕꯨꯜ ꯇꯨꯔꯦꯜ ꯂꯥꯜꯂꯒ ꯁꯥꯃꯨꯔꯨꯡ ꯃꯅꯤꯡ ꯂꯩꯀꯥꯏ ꯇꯥꯒꯗꯧꯔꯤꯕꯅꯤ꯫ ꯃꯇꯝꯗꯨꯗ ꯅꯝꯕꯨꯜ ꯃꯄꯥꯜꯒꯤ ꯑꯦꯔꯤꯌꯥ ꯑꯗꯨ ꯂꯝꯕꯤ ꯌꯥꯝꯅ ꯐꯠꯂꯝꯗꯦ꯫ ꯅꯝꯕꯨꯜ ꯇꯨꯔꯦꯜꯒꯤ ꯃꯊꯛꯇ ꯂꯤꯇꯥꯟ ꯊꯣꯡ ꯑꯃ ꯁꯥꯏ꯫ ꯊꯣꯡꯗꯣ ꯍꯦꯛ ꯂꯥꯟꯊꯣꯛꯄꯒ ꯂꯝꯕꯤ ꯅꯨꯡꯉꯥꯏꯇꯕ ꯍꯧꯔꯦ꯫ ꯅꯨꯡ ꯃꯌꯥꯝ ꯑꯃ ꯊꯥꯅ ꯂꯝꯕꯤ ꯁꯤꯟ ꯊꯨꯡꯅ ꯆꯥꯏꯔꯤ꯫ ꯅꯨꯡꯁꯤꯡ ꯑꯗꯨꯁꯨ ꯂꯩꯃꯥꯏꯗ ꯑꯃꯠꯇ ꯐꯤꯛꯁ ꯑꯣꯏꯅ ꯂꯩꯇꯦ꯫ ꯇꯞꯅ ꯊꯧꯔꯛꯇꯨꯅ ꯑꯩꯒꯤ ꯁꯥꯏꯀꯜꯗꯨ ꯂꯤꯇꯥꯟ ꯊꯣꯡ ꯐꯥꯎꯕꯗꯤ ꯂꯥꯟꯊꯣꯛꯂꯦ꯫ ꯂꯝꯕꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯁꯤ ꯍꯥꯟꯅꯅ ꯆꯤꯟꯐꯥ ꯄꯨꯈꯤꯕꯅ ꯕ꯭ꯔꯦꯛ ꯈꯪꯐꯥ ꯐꯥꯔꯦ꯫ ꯀꯨꯝꯊꯗꯨꯅ ꯃꯇꯦꯛ ꯈꯔ ꯈꯣꯡꯅ ꯁꯥꯏꯀꯜ ꯏꯟꯗꯨꯅ ꯆꯠꯂꯦ꯫ ꯇꯟꯖꯥꯁꯤꯗ ꯉꯧꯔꯣꯛ ꯉꯧꯕ ꯃꯤꯒꯤ ꯁꯛꯇꯝ ꯑꯃ ꯑꯩꯒ ꯃꯥꯌꯣꯛꯅꯅ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯂꯦ꯫ ꯑꯩ ꯅꯤꯁꯥꯒ ꯄꯨꯡꯍꯟ ꯍꯜꯂꯦ꯫ ꯆꯞ ꯂꯦꯞꯄꯤ꯫ ꯁꯥꯏꯀꯜ ꯁ꯭ꯇꯦꯟ ꯍꯥꯏꯊꯗꯨꯅ ꯈꯥꯝꯂꯦ꯫ ꯃꯍꯧꯁꯥ ꯃꯥꯏꯕ ꯑꯃꯅ ꯇꯥꯛꯄꯤꯈꯤꯕ ꯑꯇꯦꯟꯕ ꯃꯟꯇ꯭ꯔ ꯑꯗꯨ ꯈꯣꯜ ꯅꯤꯛꯂꯞ ꯇꯧꯅ 3ꯂꯛ ꯁꯠ ꯁꯣꯟꯗꯨꯅ ꯃꯥꯡꯂꯣꯝꯗ ꯐꯨ ꯀꯥꯝꯃꯤ꯫ ꯑꯉꯛꯄꯅꯤ, ꯍꯧꯖꯤꯛꯇ ꯃꯤꯠꯃꯥꯡꯗ ꯆꯠꯂꯝꯕ ꯂꯁꯤꯡ ꯃꯐꯣꯟꯒꯨꯝꯕ ꯑꯉꯧꯕ ꯁꯛꯇꯝꯗꯣ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯦ꯫ ꯑꯩꯅ ꯈꯜꯂꯤ, ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯈꯠꯂꯕ ꯃꯇꯝꯁꯤꯗ ꯃꯟꯇ꯭ꯔ ꯖꯥꯗꯨꯒꯤ ꯆꯟꯅꯐꯝꯁꯤꯁꯨ ꯂꯩꯔꯤꯖꯥꯠꯅꯤ꯫ ꯑꯩꯁꯦ ꯀꯌꯥꯗꯤ ꯀꯤꯒꯟꯗꯕꯅꯤ, ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯃꯗꯤ ꯇꯁꯦꯡꯅ ꯁꯝꯅꯥꯒ ꯆꯞ ꯌꯨꯡꯈꯤ꯫ ꯃꯇꯦꯛ ꯈꯔ ꯈꯣꯡꯅ ꯁꯥꯏꯀꯜ ꯏꯜꯂꯛꯂꯕ ꯃꯇꯨꯡꯗ ꯂꯝꯕꯤ ꯑꯐꯕ ꯌꯧꯔꯦ꯫ ꯁꯥꯏꯀꯜꯗ ꯀꯥꯈꯠꯂꯝꯗꯥꯏꯗ
tung hanna amuktang yenglu adugadi ngasai ukhiba saktamdu paiboy kariboi tawraga thuna yangna turel khonglomda kumthaki madudagi de ha amuana yengludre aigi cycle hero royal lady du break suksen se nadana amuktang ngamjabi thaduna thorokpasi samurogi pena harau phom yaukhiba khangodi jaking leiba leitaba chap manakhre isa se ne hekta asum sang amata thorokpana minute 10 muki matungdadi ekhoigi khul yoksilakle adubu akibagi pal pura lanthokpadi oidri ekhoigi khulak manung hajin phamoiba lerak asangba ama lei lerak sigi matai matai da lantak na khongnang pambi pareng oina ahum mari hau leira asi mausadagi hainabi ma adam lei ayuk nungthil dadi kaya ningsingludi ahing nongyai mikhol amata tadraba matam sidadi mari ningsinglakle heloi tare na gari khamlakpagi lamkhal lairambina lambi thalambagi pumnamak loina mitta sangsang urakle kina leirak manungda adum lep leitana thaujille ani suba khongnang manak yoksilakpudadi isase hingdroboining khongnang masa amada yamna ngana bulb ama yanthaduna thali khongnang gi makha hek maning thambana kanda maikhu wa kabagi saktam ama urakle hek manaktana tonglop tongna chot lauba mafam ama leiri mafam adu sanskar loibada ngairiba mi magi mongphamni haibasi khangle thaliba bulb adugi makha oirapna khongnang masadagi migi saktam manba ama kokna lekhada yungtharaga yanthabagum tawbagi mami ama lambigi matai oirapna tari mami adusu koihai haiduna lei ai kimanbadagi mathaktadi yankhaludre araiba pangal puthoktuna cycle khone tu ole khangaude aikhogi thongal yarokhiba prak sumang tana thaujile ngaingamdana sumangdagi adum ibungo mama kauba hore mama su aina yamna phingna kaubudu taramale haugatuna thong hangdorle sumangda kumtharaktuna cycle du inkhat pire punna imungda changminarba matungda aihak sor sangna hondokle aigi maida humangna punchot chotlibudu ubada mama na hangle kari tawrage aduk phingna kawrolido aduga namai go humang puchot chotliduna aina wari pumbalire adudagi thengle haiduna phamung changnare ai mapung phana tumthaba yadre ngaiha amuk tumthai khangprek khangnam mikap hekta thogle asumna numituma adum hokre mathange ayukta wari pumba sithadana laiminaba ahal lamansinga lire ahal singnasu hairiba mafam singadu mahausadagi bera khara laibani haire aisu matungdadi amu anna thengna halakpagi thabaksima thadoklage khalle aroibada isani jaba sereng amatang mayamda khudol tamjari serengi maming ningsinglubuda tari usek singi nungsira khonjel pamel phaira thakte arapadagi tamna saglakle kaungamdraba isai kaya mapal naidra surgi pomlakta sanari taibang kumai kaya su punsi phambak thaksida awaba kaya nungaiba kaya khalli laibak phaba kanana punsi se gulab ki phamungum hangli miyoi kaya nadi punsi se karina langamdraba awaba ipaktura aina di hari asimasu punsi se tasengna manglani khena balairoi ekhoi khuding mo phawnar pami kop aduda umnamak tilugani mapugi leikolda pamlude ehen balal takhigadaba iyai thaki kongolgun kala ude athoi ehen mingsat tingkhangi lambi satningludi tasengna ina waribadi taibang phambak tai kumlabakan nungsiba isaigi su kabigi amar kalpana tamkhigadaba napa anidagi khalubada thamoise pungamdare ningsinglubada wakhalse pothadare lengli paliba pumnamak loina duna lairiba khuding sangsar amadana kamdauba ningsinglubada tumdana manglaknare wakhalgi irei laksida pirangi iput phawakle ithak ipom lakta khonthang yena solakle punsi numina takhrasu ningsingbagi mangal leihanbiyu sinajare aigi haiba khuding saudaba nangi khuya khara